Ngasigi wari asidi tabada angakpa ama oigani khanjai. Mihatpa amabu pulisna pharba matungda pulista onchindana crime branch na inquiry tawkhiba asina hena angakpa ama oihalli. Wari asi taminaduna kari karamna thokibano haiba khangminasi. Thodok asi Maharashtra gi manung chana Powai police station ama lay. Hariba station asigi manung chana building ama lay. NG Cooperative Housing Society. Hariba building asi airport gishu panglap lapa mafam nate. Malwara Road ka thangnana leiba building asigi third floor da flat number 306 C wing da nupi ama lerami. Mahak adudi Rupal Ogreni. Mahaki sahi asi konmanga surabani aduga hojik mahakna air hostess ki trainee ama oiribani. Rupal gi masiesu hariba flat achida makhoi puna leiminabani mamina Aishwarya kawi. Mahak asi ICI Bank da thabak tawbani. Makhoi ani asi Raipur Chhattisgarh gi manung channa leiba New Rajendra Nagar dagini. Makhoina suti leiba matamdasu makhoi gi yumda chathok chashin tawrami. September 2023 gi loisilakpa matam aduaida haibadi Raksha Bandhan gi matamni. Matam aduda makhoi anina Raipur Chhattisgarh da leiba yumda chalami. Adubu air hostess ki joining tawgadabana maram oiraga Rupalna Raksha Bandhan yaudringaida Raipur gi amok laklami. Aduga magi machedi Raipur gi yumda lehauribani. Aduga pau amagi matung ina makhoina leiriba flat aduda Aishwarya gi mamanabi amasu leirami. Mahaksu yumda Raksha Bandhan ga mari leinana yumda hangibani hairami. Asumna hojikti flat asida Rupal mathanda leirami. Mahakna yumdasu ayama matamda phone da wari sanarami. Karigumba Rupalna call tawdrabasu mana leiriba asi yumdagi call tatana tawraktuna wari sanarami. Aduga makhoigi khungangi mamanabi singasu call tawraktuna wari sanarami. Asumna 3 September 2023 yaroklami. Hariba numit asi nomaiji numit ni. Makhoigi training institute kisu suti oirami. Maram asina mahakna yumda leirami. Yumgi miyoi singasu machanupi asi suti oibanina yumda leiramgani haidana call tawraktuna wari sanarami. Rupalna yumgi miyoi amadi mamanabi singasu ayuki pung 10 dagina 13 phauba phone da wari sanarami. Adubu pung 13 gi matungdadi Rupalna miyoi kana amatagi call pick tawromkhide. Rupal gi mapanasu pung 13 aduaida call tawrami. Call ring chatlabasu Rupalna call paikhalakide. Mapana machanupi asi breakfast sembagi amadi thabak chinbagi call paikhalaktaba oiramgani khalami. Mahakna thabak loisilaba matungda call back tawrokani khanduna pung ama ani muk ngairami. Adubu pung ama ani leiraba matung phauba call back tawroklamkhide. Aduga mamangdadi machanupina call paikhalktaba taragadi message oina tharakpani. Busy oiri kona tawroke haiduna adubu numit adumadi call back su tawrokte aduga message su tharaklamkhide. Adudagi amuka call tawbadasu paikhalamkhide. Asumna makhoina chumnagi message amadi WhatsApp ta message tharami. Nangna free oibaganda call taroknaba adubu 3 September numit asimadi WhatsApp message su sin tawramde aduga chumnagi message tasu halaklamkhide. Rupal gi mapana su pakhatpa phaurami. Asumna makhoigi mari mata singi miyoi singda pau hairami. Makhoina su Rupal da call tawrami adubu call sing adu paikhalamkhide. Asumna matam haugiduna ayuktagi nungthildagi numidang yaroklami. Thenglaba numidangi matam yauruba phauba miyoi kana amatagi call pairamde. Yumgi miyoi singna ka henna pakhatpa phaurami. Makhoigi machanupina Raipur Chhattisgarh dagi Mumbai da leiriba asi Rupal mathandani. Leiriba mafam aduda makhoigi mari mata leibasu nate. Aduna makhoina kanada hangani mahaki machega leiminaramba adusu machesu Raipur da laktuna leirabani. Asumna machi Aishwarya na Mumbai da leiba friend amada call tawrami. Aduga hariba friend aduda mahaki manaunupi Rupal mathanda leihobani. Ngasai ayuktagi call tawbada hojik phauba call pairakte aduga call back su tawrokte. Maram asina hariba friend aduda chatuna yengchinbinaba hairami. Asuna numidangi pung mapan makai taba aduaida Aishwarya gi mamanabana Rupalna leiriba mafam aduda yaroklami. Aduga security da wari pumba hairami. Athuba matamda flat number 306 da changduna kari khudong thiba yaurabano haina yengadabani.
ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯒꯦꯠꯇ ꯃꯤꯑꯣꯏ ꯀꯅꯥꯒ ꯎꯅꯕ ꯂꯥꯛꯄꯅꯣ, ꯀꯔꯝꯕ ꯐ꯭ꯂꯦꯠꯇ ꯆꯠꯀꯗꯕꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯂꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯅ ꯍꯪꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯡ ꯔꯦꯖꯤꯁꯇꯔ ꯕꯨꯛꯇ ꯏꯁꯤꯜꯂꯕ ꯃꯇꯨꯡ ꯆꯪꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯒ ꯍꯥꯏꯔꯤꯕ ꯐ꯭ꯂꯦꯠ ꯅꯝꯕꯔ 306 ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯗꯣꯔꯕꯦꯜ ꯅꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤ ꯀꯔꯤꯁꯨ ꯔꯦꯁꯄꯣꯟꯁ ꯂꯥꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯟꯕ, ꯗꯣꯔꯕꯦꯜ ꯅꯝꯗꯨꯅ ꯊꯣꯡ ꯑꯗꯨꯕు ꯍꯥꯡꯅꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯔꯦꯁꯄꯣꯟꯁ ꯂꯩꯇꯕꯗꯒꯤ ꯑꯥꯏꯁꯣꯔꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯅ ꯑꯥꯏꯁꯣꯔꯤꯌꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯊꯣꯡ ꯑꯁꯤ ꯂꯣꯛ ꯇꯧꯗꯨꯅ ꯂꯩ, ꯔꯨꯄꯜꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯕ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯥꯏꯁꯣꯔꯤꯌꯥꯅ ꯃꯈꯣꯏꯅ ꯑꯌꯨꯛꯇ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯔꯨꯄꯜꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯈꯤꯗꯦ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯆꯠꯀꯗꯕ ꯂꯩꯔꯕꯗꯤ ꯂꯣꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯥꯏꯁꯣꯔꯤꯌꯥꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣ ꯀꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯦꯝꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯕꯅꯤ, ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯁꯣ ꯑꯗꯨꯕꯨ ꯍꯥꯡꯍꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯁꯣ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯦꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯕꯤꯜꯗꯤꯡꯒꯤ ꯃꯦꯅꯦꯖꯃꯦꯟꯇꯁꯨ ꯄꯥꯎ ꯄꯤꯔꯝꯃꯤ, ꯅꯨꯄꯤ ꯑꯃ ꯑꯌꯨꯛꯇꯒꯤ ꯐ꯭ꯂꯦꯠ ꯃꯅꯨꯡꯗ ꯊꯣꯡ ꯁꯣ ꯂꯣꯜꯂꯒ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯜꯗꯤꯡ ꯃꯦꯅꯦꯖꯃꯦꯟꯇꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯐ꯭ꯂꯦꯠ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯣ ꯁꯦꯝꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯣ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯣ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯐ꯭ꯂꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ ꯏ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯣꯠꯆꯩ ꯈꯔꯁꯨ ꯆꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯃꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯃꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯃꯤ ꯑꯁꯤ ꯕꯥꯊꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯕꯥꯊꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯂꯨꯕꯗ ꯑꯀꯤꯕ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯔꯨꯄꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯄꯣꯠꯁꯛ ꯑꯃꯅ ꯂꯦꯟꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ, ꯃꯥꯏꯗꯁꯨ ꯇꯥꯛꯐꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯏꯁꯣꯔꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯅ ꯑꯥꯏꯁꯣꯔꯤꯌꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯄꯣꯋꯥꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯄꯣꯋꯥꯏ ꯄꯨꯂꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯨꯄꯜꯕꯨ ꯔꯥꯖꯥꯋꯥꯔꯤ ꯍꯣꯁꯄꯤꯇꯥꯜ ꯈꯥꯔꯀꯣꯄꯔꯗ ꯄꯨꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯣꯛꯇꯔꯅ ꯔꯨꯄꯜꯕꯨ ꯁꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯔꯨꯄꯜꯒꯤ ꯈꯧꯔꯤꯗ ꯑꯊꯧꯕ ꯄꯣꯠꯁꯛꯅ ꯂꯦꯟꯈꯤꯕꯒꯤ ꯇꯥꯛꯐꯝ 2 ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯗꯁꯨ ꯈꯨꯖꯤꯟꯒꯨꯝꯕꯅ ꯈꯣꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯍꯛꯆꯥꯡ ꯑꯇꯩꯗꯁꯨ ꯁꯣꯛꯄꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯔꯨꯄꯜ ꯑꯁꯤ ꯃꯤ ꯑꯃꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯔꯨꯄꯜꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯃꯣꯏ ꯀꯥꯏꯅꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯃꯨꯝꯕꯥꯏꯗ ꯂꯥꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯔꯨꯄꯜ ꯑꯣꯒ꯭ꯔꯦ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃꯗꯤ ꯍꯩꯁꯤꯡꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯆꯦ 2 ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝꯗ ꯃꯥꯅ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯣꯏꯕꯅ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯔꯨꯄꯜꯒꯤ ꯃꯄꯥ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯔꯤꯇꯥꯌꯔ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯔꯨꯄꯜꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯔꯥꯏꯄꯨꯔꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯂꯛꯂꯕ ꯃꯇꯨꯡ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯒꯤꯗꯃꯛ ꯆꯥꯟꯗꯤꯒꯔꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯃꯗꯤ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟꯠ ꯑꯣꯏꯅꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯟꯗꯤꯒꯔꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯦꯌꯔ ꯏꯟꯗꯤꯌꯥꯗ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟꯠ ꯑꯣꯏꯅꯕꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯔꯨꯄꯜꯁꯨ ꯁꯦꯂꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯨꯝꯕꯥꯏꯗ ꯊꯥ 3 ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯟꯅꯅ ꯃꯥꯒꯤ ꯃꯆꯦ ꯑꯥꯏꯁꯣꯔꯤꯌꯥꯅ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯐ꯭ꯂꯦꯠ ꯑꯃꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤ꯫ ꯃꯇꯝ ꯑꯁꯤ ꯃꯥꯔꯆ ꯂꯣꯏꯔꯛꯄ ꯑꯦꯄ꯭ꯔꯤꯜ ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯨꯄꯜꯅ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯦ ꯑꯥꯏꯁꯣꯔꯤꯌꯥꯅ ꯕꯦꯡꯛꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯨꯄꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯁꯤꯜꯂꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯨꯄꯜꯅ ꯏꯊꯥ ꯊꯥꯖꯗꯅ 3 ꯁꯦꯞꯇꯦꯝꯕꯔꯗ ꯃꯥꯅ ꯂꯩꯔꯤꯕ ꯐ꯭ꯂꯦꯠ ꯑꯗꯨꯒꯤ ꯕꯥꯊꯔꯨꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕ ꯑꯁꯤꯅꯤ꯫
August 2023 gi matam aduaida Raksha Bandhan lakpadagi Rupal amadi magi machega makoigi khungang Raipurda chakhibani asumna makoina Raipurda leiringai hayengna Rakhi gi numitni haiba matamda Delhi dagi Rupal da call ama laklami maduda mahaki flight attendance oinaba test khara tawgadabani hairami hairiba test adu tawdrabadi flight attendance ama oina thabak tawba yaroidoribani Hariba matam asidagina asi phawbagi asigi manungda lakadabani hairliba matam adu yam tenba matam ama oirami asumna Rupalna Delhi da chatuna magi test loinamak tawkhibani test tawba loirba matung magi laibak thibana haigadra magi yom Raipur da chatana Rupalna Mumbai da oina chatkibani aduga hojik hangliba wahangdi Rupalbu miyoi kanana hatpa oiramgadagi haiba asini asumna Pulisna asiba phangkibagi numitagi Rupalbu kanana hatpa oiramgadagi haina thigetpa hokrabani asumna Rupalgi misi asida wahangkaya ama hangnarakli nupi ama oibagi punchi mahingda yamna chauna akiba ama oirakli masagi yumda leijabi nupi amabu halamba haibasi atopa mafam amada haibadi lamhangda chatpa matamda nupi amagi mafamda kari karamba punchi oigani Hairibasing asi media da phonglakuna police da achauba pressure ama oirami asumna police amadi crime branch punna team nipan semduna thijinba haurami madudasu langla langjin khangdabadagi team kharaga amuk semduna team tarani thoina thiba haurami makoina Fred aduda laktuna yengchinba thijinba haurami fingerprint expert su laklami aduga technical team nasu thijinba haurami Yungi miyosingda wari sanaduna hangbada September tang hongi pung taramathoi adoi phawbadi phonda wari sanaramki matam adu phawbadi karisu tawkhiba laite hairami adugi matung police security card tasu wahang khara hanglami aduga makhoigi entrance gate ta register tawbagi puk adu yenglami mafam asida CCTV camera su thamlibani maram asina police CCTV camera gi footage sing lauthokuna yengba horami adubu numit asida atopa miyoi kaya laglamde ayamana building asida leiba miyoi ngaktani Rupalgi flat manungda yengubada Rupalgi pochai sing mangba karisu leiramde aduga mobile phone su mafam aduda leirami Rupalgi sana lupa sel thumsu hanana thamlamba mafam aduda loina leirami aduga yum aduda nampu hapu tawduna changkhibagi oithokpa yaba mami karisu taramde asumna police Rupalgi phone check torami magi last call details aduga atopa call history su lokhoklami madudasu thoidokpa phanglamde police thajabagi matung ina thodok asi Rupalna masak khangba miyoi oigani haina thajinarami hariba miyoi asina Fred adugi manungda changma matamda Rupalna miyoi adu masak khangmana maram oiraga Fred manungda changhankiba oiramgani haina thajinari adubu hariba miyoi asi kana oiramgadagi haiba wahang asini police CCTV camera gi footage tagi phangiba aduga security da hangiba wahang aduga register puki matung ina miyoi 35 dagina nifu mukta wahang tawrami masida building da leiba miyoina ayamba oirami aduga atopa online food delivery tawba miyoi amadi parcel delivery tawba miyoi singni asumna miyoi 35 dagi nifu muki miyoi singbu wahang pahong tawraba matungda thadoklamki makoina hairibasing aduga siriba misi asiga karisu manaba oiramkide haibadi Rupalga karisu mari leinaramkide Rupalna siriba matam asi pung 12 dagina pung ani phawgi manungda oirangani haina khanarami pung ani gi manungda yum singdok singjin tawba miyoi fiju fijam tawba miyoi aduga chak insang thongba miyoi hairiba matam asida building da loina leiba matam amani asumna police makha tana thejilami pung ani gi matungda yum asida changkiba haibadi matam aduda thabak leitraba miyoi singna CCTV footage da ubra haina check torami aduga building management da pung 12 dagina ani phawbugi manungda miyoi kana kanana lakhibano haibigi list lauthoklammi police yungi miyoi singda amuka hanglami Rupalna Mumbai da laklaba matung maga nungainadaba aduga maga nungsinaba nupa leibra haina hanglami adubu Rupalgi yungi miyoina adugumba karisu laite hairami aduga Rupalgi call details asu chingnaningai oiba karisu phanglamde
ꯔꯨꯄꯜꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 3दा ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅ ꯍꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯣꯡ ꯍꯥꯡꯅꯕ ꯊꯣꯡ ꯊꯤꯜꯂꯛꯄꯗꯒꯤ ꯔꯨꯄꯜꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯈꯤꯕꯅꯤ꯫ ꯊꯣꯡ ꯊꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯗꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯡꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯁꯨꯝꯅꯗꯒꯤ ꯔꯨꯄꯜꯅ ꯍꯥꯏꯔꯤꯕ ꯐ꯭ꯂꯦꯠ ꯑꯁꯤꯒꯤ ꯔꯨꯝ ꯑꯁꯤ 304 ꯅꯠꯇꯦ 306ꯅꯤ ꯍꯥꯏꯕ ꯇꯥꯍꯧꯏ꯫ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕꯁꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯎꯕ ꯉꯝꯍꯧꯗꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯑꯇꯣꯞꯄ ꯑꯦꯡꯒꯜꯗ ꯊꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯥꯔꯁꯦꯜ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯨꯝ ꯅꯝꯕꯔ ꯑꯣꯟꯅꯕꯗꯒꯤ ꯔꯨꯝ 306ꯗ ꯆꯪꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ 3 ꯁꯦꯞꯇꯦꯝꯕꯔꯗ ꯍꯥꯎꯁꯀꯤꯄꯤꯡ ꯇꯧꯈꯤꯕꯁꯤꯡꯒꯤ ꯂꯤꯁ ꯑꯃꯁꯨ ꯂꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝ ꯑꯗꯨꯅ CCTV ꯐꯨꯇꯦꯖꯄꯨ ꯆꯦꯛ ꯇꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ 3 ꯁꯦꯞꯇꯦꯝꯕꯔꯒꯤ ꯄꯨꯡ 11ꯒꯤ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯎꯗꯕ ꯂꯩꯔꯝꯃꯒꯁꯨ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯌꯦꯡꯕꯗ ꯎꯕ ꯐꯪꯂꯒꯗꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯅꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯡ 11:30 ꯑꯗꯨꯋꯥꯏꯗ ꯆꯪꯈꯤꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡ 1.5 ꯂꯩꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯎꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯨꯇꯦꯖ ꯑꯗꯨ ꯑꯍꯥꯟꯕ ꯌꯦꯡꯕꯗꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯛꯄ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯕꯛ ꯂꯣꯏꯔꯒ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯐꯤꯔꯣꯜ ꯑꯃ ꯁꯦꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗ꯭ꯔꯦꯁ ꯍꯣꯡꯗꯨꯅ ꯌꯨꯝꯗ ꯍꯟꯅꯕ꯭ꯔꯥ ꯍꯥꯏꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯧꯗꯦ꯫ ꯃꯈꯣꯏꯅ ꯊꯕꯛ ꯂꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝꯗ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯃꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯍꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯟꯕ ꯃꯇꯝꯗ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯐꯤꯔꯣꯜ ꯁꯦꯠꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯅꯤꯐꯣꯔꯝ ꯍꯣꯡꯗꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯋꯥꯍꯪ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯕꯤꯀ꯭ꯔꯝ ꯑꯒꯔꯋꯥꯜꯅꯤ꯫ ꯆꯍꯤꯅ 40 ꯁꯨꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯃꯦꯠꯀꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯕꯤꯀ꯭ꯔꯝꯒꯤ ꯊꯕꯛ ꯑꯁꯤ ꯀꯣꯔꯤꯗꯣꯔꯗ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ, ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕ ꯑꯃꯣꯠ ꯑꯀꯥꯏ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯐ꯭ꯂꯦꯠꯀꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯄ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯐ꯭ꯂꯦꯠꯀꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ, ꯌꯨꯝꯒꯤ ꯑꯣꯏꯕ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯕꯤꯀ꯭ꯔꯝꯅ ꯑꯦꯛꯁꯇ꯭ꯔꯥ ꯏꯟꯀꯝ ꯇꯥꯟꯅꯕꯒꯤꯗꯃꯛ ꯐ꯭ꯂꯦꯠꯁꯤꯡ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠꯁꯤꯡꯁꯨ ꯁꯦꯡꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯒꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯋꯥꯏꯒꯤ ꯃꯅꯥꯛ ꯇꯨꯡꯒꯥ ꯅꯃꯛ ꯚꯤꯂꯦꯖꯇ ꯂꯩꯔꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝꯗꯤ ꯍꯔꯤꯌꯥꯅꯥꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯦꯜ ꯇꯥꯟꯅꯕꯒꯤꯗꯃꯛ ꯃꯨꯝꯕꯥꯏꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯕꯤꯀ꯭ꯔꯝꯗ ꯋꯥꯍꯪ ꯇꯧꯔꯤꯉꯩꯗ ꯕꯤꯀ꯭ꯔꯝꯒꯤ ꯈꯨꯠꯇ ꯕꯦꯟꯗꯦꯖ ꯌꯦꯠꯂꯝꯕ ꯑꯗꯨꯒ ꯀꯣꯛꯇꯁꯨ ꯈꯔ ꯁꯣꯛꯄꯒꯤ ꯃꯃꯤ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯣꯛꯂꯤꯕ ꯇꯥꯛꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯁꯣꯛꯄꯒꯤ ꯃꯥꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ 4 ꯁꯦꯞꯇꯦꯝꯕꯔꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯇꯧ ꯀꯔꯝꯅ ꯁꯣꯛꯂꯤꯕꯅꯣ ꯍꯪꯕꯗ ꯊꯕꯛ ꯇꯧꯕꯗ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯕꯤꯀ꯭ꯔꯝꯅ ꯁꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯃꯤ ꯑꯃꯒꯤ ꯀ꯭ꯂꯥꯁ ꯄꯨꯔꯨꯕꯗ ꯀ꯭ꯂꯥꯁ ꯀꯥꯏꯕꯗꯒꯤ ꯁꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯌꯨꯅꯤꯐꯣꯔꯝꯗ ꯍꯜꯂꯛꯈꯤꯗꯦ, ꯑꯇꯣꯞꯄ ꯐꯤꯔꯣꯜ ꯑꯃ ꯁꯦꯠꯂꯝꯃꯤ, ꯃꯗꯨꯗꯁꯨ ꯏ ꯈꯔ ꯇꯩꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯗꯣꯛꯇꯔꯗ ꯆꯠꯇꯨꯅ ꯕꯦꯟꯗꯦꯖ ꯌꯦꯠꯍꯟꯈꯤꯕꯅꯤ꯫ ꯃꯥꯅ ꯐꯤꯔꯣꯜ ꯑꯇꯣꯞꯄ ꯁꯦꯠꯂꯕꯁꯨ ꯍꯛꯆꯥꯡꯗ ꯁꯣꯛꯂꯤꯕ ꯑꯗꯨ ꯈꯔ ꯍꯦꯟꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯧꯕ ꯐꯨꯔꯤꯠ ꯑꯗꯨꯗꯁꯨ ꯑꯃꯨꯛꯀ ꯏ ꯇꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯩꯊꯣꯛꯄꯤꯒꯦ ꯇꯧꯕꯗ ꯕꯤꯀ꯭ꯔꯝꯅ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ CCTV ꯐꯨꯇꯦꯖꯇ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯏꯕꯤꯗꯦꯟꯁ ꯑꯣꯏꯅ ꯂꯧꯔꯒ 4 ꯁꯦꯞꯇꯦꯝꯕꯔꯗ ꯕꯤꯀ꯭ꯔꯝꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯈꯨꯝꯂꯝꯗꯦ꯫
Mana firol hongdoktuna magi uniform adu kadaida thambagi hangbadasu khumlamde. Aduga Bikramgi hakchangda haibadi ngaksham kok khutta sokliba adugi matangda hangma matamdasu pakhum phajana piramdi. Aduga amana building aduda leiriba watchman security Bikramga thabak tawminaba miyoishina hairakpada numit kharanigi mamangda Rupal amadi Bikramga marei khara tawnakiba lei hairami. Hairibasing adu police haibada Bikramna lotpa yararoi khanduna asengba loinamak hairami. Madudi Bikramna Rupal asibu hakibani. Bikram asi ahenba sel khara tanabagidamak flat ki toilet chu sengmana maram oiraga Rupalna 3 September da makoigi toilet adu funbadagi sengtoknaba Bikrambu kaukibani. Karigumba Bikramna semba ngamlagadi fare natragadi plumber kauduna semhannaba hairami. Bikramna Rupalbu hanaba hana mamangdagi wakhal tawduna leirami. Maram asina Bikramna thang amasu leiraga thamlami. Aduga mana Rupalgi toilet semnaba chatpa matamda mana extra furit firolsu puraga laklami. Karigumba Rupalbu Bikramna hatlabadi Bikramgi furita I taiba yai haiba khanglami. Karigumba I tairaba furit adu litlaga mapanda thoklabadi Rupalbu Bikramna hatpani haiba khangba tare hadina Rupalbu hatlaba matungda firol adu hongdokhibani. Asumna Bikramna Rupalgi fleta changlaba matung makoi ani khanarami. Aduga Bikramna phigi marumda lotuna purakpa thangna landaba hokibani. Hariba thang asi yubi khokpada sizinaba thang makhal amani. Matam aduda Rupalnasu ngakthok chanaba kayarak honakibani. Aduga Rupalna thangi maya leiriba adomda paiduna thang adubu mullami. Aduga thang adugi makokna Bikramda thongkibani. Matam aduda Bikramsu wakhal mange tawrami. Adubu Bikramna amuka Rupaldagi thang adubu mullaga Rupalgi ngaksamda yanthakibani. Asumna Rupal hanaba honabada Rupalnasu ngakthoknaba honaduna muknakibani. Matam aduda Bikramsu khara solomkibani. Adubu Bikramna nupama oibana pangal henbadagi Rupalbu hatkibani. Thawa yaudraba hakchang adu living room dagi bathroom da pusinkibani. Aduga Bikram masasu bathroom da changduna thangda tairiba I amadi khutta tairibasing adu chamthoklami. Aduga mana selakliba uniform adu lauthokhtuna mana hanadagi purakkiba firol adu hongkibani. Adubu Bikramda sokhiba aduna magi hakchangdagi I thokpa leplamde. Maram asina mana firol ahanba ama honglabasu I thokpa leptabadagi anauba firol adudasu I tairamki. Mahangna building adugi manungda pung ama makaimuk leirami. Aduga mana pung ama makai aduaida building adudagi tholakkibani. Adubu hangliba wahangdi kari maramgidamak Rupalbu Bikramna halibano haiba wahang asini. Bikramna Rupalbu hatpagi maram asi tabada yamna thajadaba angakpa ama oirami. Haibadi kari sunataba maram amagidamak hatpa oirami. Bikramna amot akai sengdokpa matamda Rupalna amot pado sengna sengre khara sengna sengtu hairubagidamak Bikramna sauduna Rupalbu hanaba wakhal khankibani. Asumna noma matang chaba matam yenglaga Rupalbu Bikramna hatkibani. Angakpani amot akai sengnaba thabak tawriba amana amotpa sengma matamda sengna sengdokte hairubagidamak mi amabu karichu leitana hatkiba asi tabada angakpa amadi oihalli. Hariba amotpa sengdok sengjingi matangda Rupal amadi Bikram makoi ani toina marei tawnarami. Ikui kuidringaigi mamangda haibadi Septembergi tang amadasu marei khara tawnarami. Adubu Rupalnadi hariba adu karisu serious oina khaluba leite. Aduga Rupalna housekeepingi mioidasu complaint tawkiba leite. Maram asina Rupalna yungi mioisingdasu hariba thodok haibadi Bikramda amotpa fajana sengde haiduna marei khara tawnakiba adu share tawramde haibadi yungi mioisingda haidoklamde. Atopa pau amana hana mamangdagi Rupalda Bikramgi nataba mideng yengi haiba ama leirami. Aduga numit asisu hana Bikramna Rupalda nataba lichat chatke tawbada muknabadagi haibadi ngamdabadagi Rupalbu hatkiba oirangani hairami. Rupalgi postmortemgi reporta thoidokpa phattaba thabak tawkhibagi report leiramde. Adugi matung 5 September da Rupalgi hakchang adu makoigi yungi miyosingda sinarami. Air India gi flight gi hakchang adubu Raipur tamna
pukhirami aduga Rupalgi aroiba mathau mangam pangthokhirami Rupalna Air India da thabak taunaba training loikrabani adubu hariba Air India da magi thawai yaudraba asiba hakchang oina purakhirami asumna 5 September da Bikrambu Andheri Session Court ta puthokuna namit humnigi remand pirami aduga Bikramna haidurakpagi matung ina building adugi manakta houba u pambi amadagi Rupal hatpada sijinakiba phirol amadi thang adusu phangba ngamkhirami numin humni rima lauthagiba adu 8 September da loigedoribani matam aduda Andheri police station gi jail da leiribani 8 September gi ayukta jail adugi jailerna Bikrambu yengba laklami matam aduda Bikram asi leiba uramkide asumna Bikrambu koithi thiba horami jail adugi toilet amada manungdagi thong londuna leirami thong adu police na namkhaiduna thugaiduna yengobada manungda yamna angakpa ama oirami Bikramna mana tongliba khongrau aduna thauri oina semlaga mathaki pipe yanduna masa mathanda thauri yanduna sijarga leiramba thengnakhirami police ki custody da leiriba Bikramgi mafamda asigumba thodok asi thoklami police na Bikramgi hakchang adubu puduna Copper Hospital da puduna chatlami adubu mafam adu yaubada doctor na Bikram asibu sire hairami adugi matung JJ Hospital da Bikramgi postmortem tawrami police na Bikramgi nupida hariba thodok adugi matang da pau pirami asumna postmortem loirba matung da Bikramgi hakchang yunggi myoising da sinarami aduga Bikramgi aroiba mathau mangam pangthokhirami hariba thodok asi yamna angakpa thodok ama oirami police ki custody da leiriba Bikrambu thauri yanduna sikhiba asida crime branch unit 9 na hariba police station asida inquiry ama tawrami Bikramgi postmortem gi report asi mahak masa mathanda sijabani haiba khangmangamlami Bikram asi hana mana leiramliba punsi aduga yamna ahongba ama leirami mioi kana amataga wari sanaramde mathwai nongaitana mathanta tuminna leirami Bikramna sidringaida card amada yam ningamdana pau ama hairami haibadi mana Rupal hatkiba asi yamna asoiba amani mahakna masa mathanta sijakiba asi mahakna ningamdaba lakpadagi sijakiba oiramba yai haina thajinari Rupalgi case asida main aropi asi Bikram mahak mathantani adusu taibangpal asida leitrabani adubu victim asigi imungnadi Rupalna sikiba asi Bikram khak nataba atopa miyoi yaramba yai haiduna amuka hena makha tana thejin binaba hairami mashini ngasi asengba thokhiba thodok amagi wari asi tabiraba matungda adomda kari phawibage haiba comment tawduna khanghanbiru aduga channel asibu support tawbiduna like share comment amadi subscribe tawba kaubigano